ꯆꯥꯎꯈ꯭ꯔꯕ ꯂꯩꯃꯈꯣꯡꯒꯤ ꯃꯥꯎꯟꯇꯦꯟ ꯗꯤꯕꯤꯖꯟ ꯍꯥꯏꯗꯅ ꯂꯩꯔꯤꯕ ꯅꯣꯔꯠ ꯏꯁꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯥꯎꯅ ꯂꯩꯕ ꯃꯐꯝ ꯑꯁꯤꯗ ꯑꯥꯔꯃꯤꯒꯤ ꯀꯦꯝ ꯃꯅꯨꯡꯗ ꯃꯥꯡꯈꯤꯕ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯗꯥꯏꯇꯁꯤꯗꯤ ꯑꯥꯔꯃꯤꯒꯤ ꯍꯧꯖꯤꯛ 57 ꯃꯥꯎꯟꯇꯦꯟ ꯗꯤꯕꯤꯖꯟꯒꯤ ꯖꯤꯑꯣꯁꯤꯁꯤꯅ ꯎꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯐꯣꯛꯁ ꯋꯥꯔꯀꯤꯡ ꯀꯃꯤꯇꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯗ ꯁꯄꯣꯔꯠ ꯇꯧꯕ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯐꯣꯛꯁꯀꯤ ꯂꯤꯗ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯆꯪꯁꯤꯟꯖꯕ ꯈꯣꯡꯖꯪꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯈꯪ ꯑꯍꯩ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯇꯥꯟꯅꯔꯀꯥꯟꯗ ꯍꯧꯖꯤꯛꯁꯤ ꯌꯥꯝꯅ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛ ꯑꯣꯏꯅ ꯆꯪꯗꯕ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯤ ꯃꯤꯌꯥꯝꯅ ꯄꯥꯝꯃꯤꯕ ꯈꯨꯗꯛꯀꯤ ꯍꯦꯛꯇ ꯂꯥꯡꯕ ꯃꯩ ꯊꯥꯕ ꯀꯩꯗꯧꯕꯒꯤ ꯊꯕꯛꯁꯤꯃ ꯍꯧꯖꯤꯛꯇꯪ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯇꯞꯊꯔꯒ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯁꯤ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯑꯦꯋꯥꯔ ꯑꯣꯏꯃꯤꯟꯅꯔꯀꯥꯟꯗ ꯑꯄꯨꯟꯕ ꯆꯞ ꯃꯥꯟꯅꯕ ꯈꯣꯜꯂꯥꯎ ꯑꯃ ꯂꯥꯎꯕ ꯌꯥꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣই ꯃꯤꯇꯤꯡꯅꯆꯤꯡꯕ ꯑꯩꯈꯣꯏ ꯆꯠꯊꯕ ꯍꯧꯖꯔꯦ ꯅꯍꯥꯟ ꯑꯍꯥꯟꯕ ꯁ꯭ꯇꯦꯞꯇ ꯑꯩꯈꯣꯏ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁ ꯇꯧꯖꯈ꯭ꯔꯦ ꯃꯥꯁ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯌꯥꯝꯅ ꯀꯣꯑꯣꯄꯔꯦꯁꯟ ꯆꯥꯎꯅ ꯄꯤꯔꯛꯈ꯭ꯔꯦ ꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯈꯨꯟꯗ ꯗꯤꯁꯇ꯭ꯔꯤꯛ ꯆꯠꯂꯀꯥꯟꯗ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯨꯟꯁꯤꯡꯁꯤꯗ ꯂꯩꯔꯤꯕ ꯀ꯭ꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯄꯨꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯒꯤ ꯑꯣꯏꯕ ꯃꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜꯒꯤ ꯑꯣꯏꯕ ꯔꯤꯖꯣꯂꯨꯁꯟ ꯑꯃ ꯂꯧꯍꯧꯔꯀꯥꯟꯗ ꯑꯗꯨꯒꯨꯝꯕ ꯂꯥꯛꯏꯕ ꯗꯤꯁꯇ꯭ꯔꯤꯛ ꯃꯌꯥꯝꯁꯤꯒꯤ ꯄꯨꯜꯂꯀꯥꯟꯗ ꯑꯄꯨꯟꯕ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯔꯀꯥꯟꯗ ꯑꯄꯨꯟꯕ ꯔꯤꯖꯣꯂꯨꯁꯟ ꯑꯃ ꯂꯧꯔꯀꯥꯟꯗ ꯃꯗꯨꯅ ꯂꯩꯕꯥꯛꯁꯤꯒꯤ ꯏꯁꯨ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯍꯥꯊꯨ ꯍꯥꯊꯨꯗꯅ ꯑꯩꯈꯣꯏꯒꯤ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯈꯟꯅꯔꯀꯥꯟꯗ ꯆꯪꯁꯤꯟꯕ ꯌꯥꯅꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨꯃ ꯑꯩꯈꯣꯏ ꯁꯤꯟꯖꯔꯤ ꯍꯥꯏꯕꯗꯨꯃ ꯑꯩ ꯑꯍꯥꯟꯕꯗ ꯊꯝꯖꯒꯦ ꯑꯗꯨꯕꯨ ꯃꯔꯛꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯖꯤꯔꯤꯒꯤ ꯃꯤ 3 ꯑꯉꯥꯡ 3 ꯌꯥꯎꯅ ꯅꯨꯄꯤ 3 ꯐꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯥꯠꯈꯤꯕ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯔꯤꯂꯦꯇꯤꯚ ꯑꯩꯈꯣꯏ ꯑꯅꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯜꯂꯀꯥꯟꯗ ꯕꯣꯝ ꯀꯥꯞꯁꯤꯜꯂꯀꯥꯟꯗ ꯃꯩ ꯊꯥꯔꯒ ꯍꯥꯠꯈꯤꯕ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕꯅ ꯂꯩꯔꯤꯉꯩ ꯃꯔꯛꯁꯤꯗ ꯉꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯔꯤ ꯂꯩꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅꯁꯨ ꯑꯣꯏꯕ ꯌꯥꯏ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯨꯀꯤꯁꯤꯡꯁꯤꯗ ꯐ꯭ꯔꯤ ꯍꯦꯟ ꯊꯥꯔꯒ ꯉꯔꯥꯡ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯂꯩꯃꯈꯣꯡꯗ ꯀꯣꯟꯇ꯭ꯔꯦꯛꯀꯤ ꯑꯗꯨꯒꯨꯝꯕ ꯁꯨꯄꯔꯚꯥꯏꯖꯔ ꯑꯣꯏꯕ ꯑꯩꯈꯣꯏ ꯃꯃꯤꯡꯅ ꯂꯥꯏꯁ꯭ꯔꯝ ꯀꯃꯜ ꯕꯥꯕꯨ ꯑꯩꯈꯣই ꯆꯍꯤ ꯆꯥꯎꯔꯛꯅ 85 ꯌꯥꯡꯈꯩꯇꯔꯨꯛꯅꯤ ꯃꯥꯒꯤ ꯂꯩꯐꯝꯅ ꯒꯧꯔꯥꯡꯒꯄꯨꯔ ꯀꯁꯥꯔꯗꯒꯤꯅꯤ ꯃꯥꯁꯤ ꯐꯥꯈ꯭ꯔꯦ ꯐꯥꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯆꯪꯕ ꯀꯥꯟꯗ ꯋꯤꯠ ꯄꯔꯃꯤꯁꯟ ꯃꯥꯁꯤ ꯄꯥꯁ ꯄꯥꯏ ꯑꯩꯈꯣꯏꯒꯤ ꯂꯩꯃꯈꯣꯡꯒꯤꯁꯤꯡꯗꯨꯗ ꯄꯥꯁ ꯄꯥꯏꯔꯒ ꯆꯪꯕꯅꯤ ꯍꯣꯔꯦꯟ ꯊꯣꯛꯂꯛꯑꯀꯥꯟꯗ ꯃꯥ ꯁꯣꯏꯔꯝ ꯇꯧꯗꯣꯏꯅꯤ ꯏꯟꯇ꯭ꯔꯤ ꯑꯦꯛꯖꯤꯠ ꯂꯣꯏꯅꯃꯛ ꯂꯩꯕꯅꯤ ꯁꯤꯗ ꯆꯪꯈ꯭ꯔꯀꯥꯟꯗ ꯃꯥꯁꯤ ꯊꯣꯛꯂꯛꯇꯕ ꯐꯥꯎꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯤꯅ ꯆꯦꯛ ꯇꯧꯕꯤꯗꯦ ꯈꯪꯕꯤꯗꯦ ꯂꯣꯏꯅꯅ ꯍꯜꯂꯛꯇ꯭ꯔꯦꯅ ꯌꯨꯝꯗꯒꯤ ꯄꯥꯎ ꯐꯥꯎꯅꯔꯀꯥꯟꯗ ꯊꯤꯅꯔꯀꯥꯟꯗ ꯃꯥꯁꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯡꯈ꯭ꯔꯦꯅ ꯀꯣꯅꯨꯡꯗ ꯑꯩꯈꯣꯏ ꯐꯪꯉꯛꯄꯅꯤ ꯍꯥꯏꯕꯗꯨꯃ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯆꯧꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯍꯥꯏꯕ ꯇꯥꯔꯦ ꯆꯥꯎꯈ꯭ꯔꯕ ꯂꯩꯃꯈꯣꯡꯒꯤ ꯃꯥꯎꯟꯇꯦꯟ ꯗꯤꯕꯤꯖꯟ ꯍꯥꯏꯗꯅ ꯂꯩꯔꯤꯕ ꯅꯣꯔꯠ ꯏꯁꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯥꯎꯅ ꯂꯩꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯥꯡꯈꯤꯕ ꯍꯥꯏꯕꯁꯦ ꯑꯥꯔꯃꯤꯒꯤ ꯀꯦꯝ ꯃꯅꯨꯡꯗ ꯃꯥꯡꯈꯤꯕ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯗꯥꯏꯇꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯤꯒꯤ ꯍꯧꯖꯤꯛ GOC ꯑꯣꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ 57 ꯃꯥꯎꯟꯇꯦꯟ ꯗꯤꯕꯤꯖꯟꯒꯤ ꯑꯩꯈꯣꯏꯒꯤ GOCꯁꯤꯅ ꯎꯐꯝ ꯊꯣꯛꯏ ꯍꯥꯏꯕꯁꯤꯃ ꯅꯣꯠ ꯑꯣꯟꯂꯤ ꯃꯁꯤ ꯑꯩ ꯈꯛꯇꯅ ꯅꯠꯇꯅ ꯂꯩꯕꯥꯛ ꯃꯌꯥꯝ ꯄꯨꯟꯅ ꯑꯩꯈꯣꯏ ꯂꯧꯃꯤꯟꯅꯔꯀꯥꯟꯗ ꯍꯥꯏꯔꯤꯕ GOC ꯑꯁꯤ ꯃꯥꯒꯤ ꯅꯦꯒ꯭ꯂꯦꯛꯁꯤ ꯃꯥꯒꯤ ꯑꯥꯔꯃꯤꯒꯤ ꯑꯗꯨꯒꯨꯝꯂꯕ ꯊꯧꯁꯥꯗꯕ ꯀꯨꯀꯤꯗꯅ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯊꯝꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯍꯦꯟꯅ ꯃꯤꯠꯌꯦꯡ ꯊꯝꯗꯕꯗꯨ ꯆꯥꯎꯅ ꯑꯩꯈꯣꯏ ꯃꯃꯤ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯥꯏꯔꯤꯕ GOC ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯀꯔꯝꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯌꯥꯒꯦ ꯍꯥꯏꯕꯗꯨ ꯃꯗꯨ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯌꯦꯡꯁꯤꯟꯕꯤꯔꯀꯥꯟꯗ ꯀꯟꯁꯔꯟ ꯑꯣꯊꯣꯔꯤꯇꯤ ꯃꯥꯒꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯑꯣꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯒꯗ꯭ꯔꯥ ꯃꯁꯤꯗ ꯑꯊꯨꯕ ꯃꯇꯝꯗ ꯁꯤ ꯏꯔꯀꯥꯟꯗ ꯃꯉꯣꯟꯗ ꯅꯦꯁꯦꯁꯔꯤ ꯑꯦꯛꯁꯟꯁꯤ ꯂꯧꯈꯠꯍꯟꯒꯗꯕꯅꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯉꯣꯟꯗ ꯐꯨꯜ ꯃꯥꯡꯉꯤꯕ ꯁꯤꯒꯤ ꯁꯤꯕ ꯆꯪꯕꯗꯨꯒꯤ ꯐꯨꯜ ꯃꯥꯗꯨꯒꯤ ꯗꯥꯏꯇ ꯂꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯐꯣꯛꯀꯤ ꯋꯥꯔꯀꯤꯡ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯃꯌꯥꯝꯅꯁꯨ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯥꯎꯃꯤꯟꯅꯕꯒꯤ ꯃꯇꯝꯗꯨ ꯑꯣꯏꯔꯦ ꯍꯥꯏꯕꯗꯨꯃꯒ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯛꯏꯕ ꯋꯥꯐꯝꯗꯤ ꯍꯥꯏꯔꯤꯕ ꯂꯩꯃꯈꯣꯡꯗ ꯂꯩꯔꯤꯕ ꯑꯥꯔꯃꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯆꯤꯡ ꯑꯣꯏꯔꯞ ꯂꯩꯕ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯅꯔꯤꯕ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯊꯦꯡꯅꯈꯤꯕ ꯖꯔꯃꯟ ꯔꯣꯗ ꯇꯥꯏꯒꯔ ꯔꯣꯗ ꯁꯤꯒꯤ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯁꯤꯒꯤ ꯑꯥꯔꯃꯤ ꯀꯦꯝꯁꯤꯒꯤ ꯃꯅꯨꯡꯗ ꯃꯌꯥꯏꯗ ꯆꯠꯄ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯥꯔꯃꯤꯅ ꯄꯤꯔꯤꯕ꯭ꯔꯥ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯄꯤꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯄꯤꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯃꯁꯤ ꯌꯥꯝ ꯆꯥꯎꯕ ꯀ꯭ꯋꯦꯁꯟ ꯑꯃ ꯑꯩꯈꯣꯏ ꯍꯪꯅꯤꯡꯉꯤ ꯃꯔꯝꯗꯤ ꯁꯤꯒꯨꯝꯂꯕ ꯑꯥꯔꯃꯤ ꯀꯦꯝ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯜꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯌꯥꯝꯅ ꯍꯥꯏꯋꯦ ꯑꯣꯏꯅ ꯆꯠꯄ ꯍꯥꯏꯕꯁꯦ ꯃꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝꯗꯁꯨ ꯑꯩꯈꯣꯏ ꯊꯦꯡꯅꯔꯛꯇꯦ ꯂꯩꯁꯨ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ
Manipur government na masi inquiry committee ma sema kan de inquiry tawbira kan da hari ma mafam asida kuki na freely oina movement tawriba mafam asida bus parking duna leira kan da makoina Churachandpur satpagi Kangpokpi da satpagi aduguma transit camp duna leiriba mafam ase masi yengsala kan da thuba matam da hari lambi asi block tawgadabani haiba wafam simasu koi mari leinaba Manipur government da mati India lengakta mati haiba ꯑꯩꯈꯣꯏꯒꯤ ꯃꯐꯝꯗꯨꯒꯤ ꯂꯩꯃꯈꯣꯡꯗ ꯂꯩꯔꯤꯕ ꯑꯥꯔꯃꯤꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯑꯩ ꯑꯄꯤꯜ ꯇꯧꯖꯒꯦ ꯃꯁꯤꯁꯨ ꯅꯣꯠ ꯑꯣꯟꯂꯤ ꯑꯩꯈꯣꯏ ꯋꯥꯔꯀꯤꯡ ꯀꯃꯤꯇꯤ ꯑꯣꯐ ꯐꯣꯛꯁ ꯈꯛꯇꯅ ꯍꯥꯏꯕ ꯅꯠꯇꯕ ꯃꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯅ ꯁꯤꯒꯨꯝꯕ ꯅꯥꯇꯩ ꯍꯨꯛꯇꯕꯁꯦ ꯑꯩꯈꯣꯏ ꯀꯨꯀꯤꯅ ꯍꯥꯏꯔꯒꯗꯤ ꯌꯥꯕ ꯃꯩꯇꯩꯅ ꯇꯧꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯃꯥꯟꯕꯁꯦ ꯃꯁꯤ ꯌꯥꯔꯣꯏ ꯍꯥꯏꯕꯗꯨꯃ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯩꯈꯣꯏ ꯂꯥꯎꯃꯤꯟꯅꯁꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯤ ꯐꯥꯎꯕꯗ ꯀꯨꯀꯤꯅ ꯇꯧꯕ ꯗꯤꯃꯥꯟ ꯖꯤꯔꯤꯒꯤ ꯋꯥꯊꯣꯛꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯁꯤꯡꯅ ꯗꯤꯃꯥꯟ ꯈꯔ ꯇꯧꯏ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤ 7-9 ꯑꯃꯁꯨ ꯍꯥꯠꯄ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯗ ꯑꯩꯈꯣꯏꯗ ꯏꯂꯤꯒꯦꯁꯟ ꯇꯧꯁꯤꯜꯂꯀꯥꯟꯗ ꯃꯈꯣꯏꯅ ꯗꯤꯃꯥꯟ ꯇꯣꯉꯥꯟꯕ ꯗꯤꯃꯥꯟ ꯇꯧꯁꯤꯜꯂꯤ ꯇꯧꯔꯤꯕ ꯗꯤꯃꯥꯟ ꯑꯗꯨꯗꯤ ꯍꯥꯏꯔꯤꯕ ꯖꯤꯔꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯕꯣꯇꯣꯝꯕꯤ ꯀꯧꯕ ꯑꯣꯁꯤ ꯑꯃ ꯑꯩꯈꯣꯏ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯒꯗꯕꯅꯤ ꯃꯥ ꯃꯩꯇꯩ ꯀꯩꯅꯣꯅꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯖꯤꯔꯤ ꯐꯥꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯥꯅ ꯀꯩꯅꯣ ꯑꯣꯏꯅ ꯅ꯭ꯌꯨꯇ꯭ꯔꯦꯟ ꯑꯣꯏꯅ ꯊꯕꯛ ꯇꯧꯗ꯭ꯔꯦ ꯀꯨꯀꯤꯒꯤ ꯑꯁꯤꯗ ꯊꯕꯛ ꯇꯧꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯗꯨꯅ ꯃꯥ ꯑꯊꯨꯕꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯗꯤꯃꯥꯟ ꯑꯃ ꯑꯅꯤꯁꯨꯕꯗ ꯃꯅꯤꯄꯨꯔꯗ ꯂꯩꯍꯧꯔꯤꯕ ꯋꯥꯠꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ 19ꯁꯤ ꯃꯅꯨꯡ 19ꯃꯛ ꯑꯩꯈꯣꯏ ꯇꯝꯄꯥꯛꯀꯤ ꯂꯝ ꯍꯥꯏ ꯃꯣꯏꯅ ꯍꯥꯏꯕꯗ ꯇꯝꯄꯥꯛꯀꯤ ꯂꯝꯁꯤꯡꯗ ꯑꯁꯄꯥ ꯊꯝꯖꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯗꯤꯁꯄꯣꯔꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯕ ꯗꯤꯃꯥꯟ ꯑꯃ ꯇꯧꯁꯜꯂꯤ ꯑꯀꯣꯟꯕꯗ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯋꯤꯗ꯭ꯔꯣꯟ ꯄ꯭ꯔꯦꯝꯖꯤꯠ ꯃꯄꯥꯟꯗꯒꯤꯅꯤ ꯃꯥꯁꯤ DIG CRPFꯅꯤ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯈꯣꯏꯒꯤ ꯀꯨꯀꯤ 19 ꯁꯤꯕꯅꯤ ꯑꯗꯨꯅ ꯃꯥ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯒꯗꯕꯅꯤ ꯁꯤꯃ ꯑꯗꯨꯅ ꯉꯁꯥꯏ ꯑꯃꯨꯛꯀꯁꯨ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯔꯕꯗ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠ ꯂꯩꯉꯥꯛꯇ ꯍꯟꯗꯛ ꯌꯨꯝ ꯃꯩ ꯊꯥꯈꯤꯕ ꯌꯨꯝ ꯊꯨꯒꯥꯏꯕ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯜ MLAꯁꯤꯡꯒꯤ ꯊꯨꯒꯥꯏꯕꯁꯤꯡꯗ ꯐꯥꯔꯤꯕ ꯃꯈꯣꯏ more than 60-70 near 100 ꯀꯨꯝꯕ ꯑꯣꯏꯔꯝꯃꯅꯤ ꯅꯨꯄꯤ ꯌꯥꯎꯅ ꯐꯥꯔꯤꯕꯁꯤꯡ ꯑꯗꯣ madu lebaki sentimenta magi khama ngamaki wangmada thokanda madu personal oina lakpana tabanina lebaki interest thabak tawbanina angam manina manipur government makoi bu khatang ngakthok ngakchin tawrakanda makoi da pangadaba khogi act rule singdu khajitang minimize tawbiu loinana makoi si amona sumba tawdanabaki adu warning tawra thadok pibni khangde ama kane tawbiu natragadi mayam si sum phajan matang phajalagadi maduna tungda afabo orakdana lebak mayam si henna sauraktana merikdagi majaubu erpo ya haiba wafam dumaga ai thamjage khogi jiri bamda na borbekragi jagudor da sigiba makoi nipan gi swarat punna akoi jiri gi bau paragi kangsangda koi pangthokani masi pangthokpasida aikoina hayengga hangjitka koina box tarokanda manipur ki kaithen da aikoina angam donate tarokanda haiba swarat asida mateng pangnaba koi donation box koi gi fesun yega koi thamjagre masida angam ba koi gi fix natabida angam ba paisa idu box thaja biramba koina phangba ising tara phangdra kun phangdra ado apangode koi jiri gi swarat to pangjigi gi haidana post working committee na koi sinjaraga maduma tawjagre masida lebak miyamna koi gi sentiment lebiragadi nusibiragadi koi gi community bu nusibiragadi haiba donation adusu angam ba yamba mateng pangbi haibaduma post working committee ge makai degi tanjabaga loinana nasi kuki gi demand nakta yariba india lengak amadi manipur lengak masi maitai gi oiba koi indigenous people gi oiba koi gi demand singsu yabiu haibase masi ma thamjage MLA su haibagi di haide MLA tu haibadumati hairoi makoina jik dai taloram taiguma MLA tu patargadi hena kudung chiba parpasu ai laibak sida aduna aikoina kanna pressure risi jik pai ba sarkar sida pi ba pressure si makoina pai ba pham natraga makoiga loina riba rajniti dal tu to kanda manipur lai riba hajik ruling government natraga su makoina nusina bakar purakan di chalakanda haiba wafam akoi sumana tawduna akoi gi BJP government haigar Congress government haigar NPP haigara akoi ga manipur gi people sing chiga akoi yamna akoi si yamna nusina da ba du conflict am chauna leire akoi bu thaja ba mata leitre maramaduna asi leiba manipur gi situation ase akoi loisan masu ngamdre aduna india government na thu matamda kuki sing kabai to dana loisan bige haibagi wafam se asim clear ore thabiru kari ko thabida ba taragadi akoi punna BJP government dege na Congress government dege to kada akoi regional party ma la ga na du government ma form tar kada akoi naibak she akoi na chalai jargane haibagi wafam du thamu haibadu ma de akoi memorandum kai unchi da kai bijagre akoi ngasi bawda
ꯇꯝꯄꯥꯛꯇꯗꯤ ꯊꯣꯏꯗꯣꯛꯅ ꯏꯔꯥꯡ ꯂꯩꯇ꯭ꯔꯕ꯭ꯔꯥꯅ ꯈꯜꯂꯤ ꯆꯤꯡꯗꯒꯤ ꯍꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯇꯝꯄꯥꯛꯇ ꯏꯔꯥꯡ ꯂꯩꯕꯒꯤ ꯋꯥꯅꯤ ꯇꯝꯄꯥꯛꯇꯤ ꯏꯁ ꯅꯥꯎ ꯚꯦꯔꯤ ꯄꯤꯁꯐꯨꯜꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯣꯅꯣꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯑꯩꯈꯣꯏꯅ ꯍꯝꯕꯜ ꯑꯄꯤꯜ ꯑꯗꯨꯝ ꯇꯧꯖꯒꯦ ꯃꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯏꯟꯇꯔꯅꯦꯠ ꯐꯪꯉꯤꯕꯁꯦ ꯃꯁꯤ ꯃꯔꯤ ꯁꯨꯡꯂꯩ ꯂꯩꯅꯗꯕ ꯂꯩꯔꯤꯕ ꯏꯁꯨꯁꯤꯒ ꯃꯔꯤ ꯁꯨꯡꯂꯩ ꯂꯩꯅꯗꯕ ꯄꯣꯠꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯊꯤꯡꯒꯠꯂꯀꯥꯟꯗ ꯑꯉꯥꯡ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯊꯨꯕ ꯃꯇꯝꯗ ꯏꯟꯇꯔꯅꯦꯠ ꯍꯥꯡꯗꯣꯛꯄꯤꯌꯨ ꯈꯨꯗꯛꯇ ꯍꯥꯡꯗꯣꯛꯄꯤꯌꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯤꯡꯉꯤꯕ ꯆꯤꯡꯒꯤ ꯂꯝꯁꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯉꯔꯥꯡ ꯃꯤ ꯃꯥꯡꯉꯤꯁꯦ ꯂꯩꯃꯈꯣꯡ ꯃꯅꯥꯛꯁꯤꯗ ꯂꯩꯕꯁꯤꯗ ꯌꯥꯝ ꯐꯖꯅ ꯀꯩꯝꯇ ꯑꯗꯨꯋꯥꯏꯗ ꯅꯦꯠ ꯊꯤꯡꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯌꯥꯝ ꯐꯖꯅ ꯚꯦꯔꯤ ꯀ꯭ꯂꯤꯌꯥꯔ ꯑꯩꯈꯣꯏ ꯄꯥꯏꯔꯒ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯇꯧꯏ ꯑꯗꯨꯅ ꯏꯟ ꯗ ꯅꯦꯝ ꯑꯣꯐ ꯆꯤꯡꯁꯨ ꯀꯩꯁꯨ ꯊꯤꯡꯉꯦ ꯍꯥꯏꯔꯀꯥꯟꯗ ꯇꯝꯄꯥꯛꯇ ꯈꯛꯇꯪ ꯊꯤꯡꯉꯀꯥꯟꯗ ꯆꯤꯡꯗ ꯊꯤꯡꯗꯕꯒꯤ ꯊꯕꯛꯁꯨ ꯇꯧꯕꯤꯅꯨ ꯈꯨꯗꯤꯡꯃꯛ ꯍꯥꯡꯗꯣꯛꯄꯤꯌꯨ ꯃꯥꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤꯅꯤ ꯃꯥꯅ ꯉꯥꯡꯕ ꯌꯥꯕ ꯂꯥꯎꯕ ꯌꯥꯕꯗꯨ ꯑꯗꯨꯝ ꯂꯥꯎꯖꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯊꯝꯖꯒꯦ ꯑꯊꯨꯕ ꯃꯈꯥ ꯇꯥꯅ ꯏꯟꯇꯔꯅꯦꯠꯁꯤꯅꯃꯛ ꯊꯤꯡꯕꯤꯔꯅꯨ ꯃꯁꯤꯅ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯑꯃꯒ ꯑꯃꯒ ꯄꯥꯎ ꯐꯥꯎꯅꯕ ꯗ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩ ꯑꯗꯨꯒ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯊꯤꯡꯒꯠꯂꯀꯥꯟꯗ ꯑꯩꯈꯣꯏ ꯏꯔꯥꯡ ꯇꯧꯕꯒꯤ ꯋꯥꯅꯤ ꯁꯤꯡ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯤꯌꯨ ꯍꯥꯏꯔꯤꯕ ꯀꯨꯀꯤꯁꯤꯡꯁꯦ ꯃꯅꯤꯄꯨꯔꯗꯒꯤ ꯀꯔꯝꯍꯥꯏꯅ ꯇꯧꯗꯅ ꯃꯣꯏ ꯋꯥꯔꯛꯀꯗꯒꯦ ꯍꯥꯏꯕꯁꯤ ꯑꯣꯏꯅ ꯀꯣꯛ ꯊꯥꯗꯣꯏꯕ ꯋꯥꯐꯝ ꯊꯝꯖꯒꯦ